Hello everyone, ahan muktada hira sandra thokpam manipur mukpu agi channel se ka amuka hanna taram uksari. Viewers sing ai se kharni de ai video se ai thangat pangamude ai se khajitang kanna naru haiba tare haji haji mayam na nari ba khogi dengue haiba laina se ai khakanna naru re adana mayam warobino haina ai mayam pham daina haijaningi aina matam chana ai video se upload tawbang amakta oi damakta aduna viewers sing ngasi aina porak sari barasi sidi mayam purmak loina sum khangamani haibade aina pori se ekhoigi Kark Rashi ni aina porak sari base aduna aina ai mamangi video rashi gi series ta ahan bada aina mes rashi haija khre rishabh rashi gi haija khre aduga mithun rashi so aina haija khre adu ngasi se ekhoigi rashi gi chakra da mari shuba chakra mari shuba ekhoigi rashi Kark Rashi sini ina mayam mafam da ina haji dori buse aduna viewers sing ahan bada ina mahausa gumna aina mayam da ninsing jaba haibadi kana gumba ai channel se nauna lakpiri ba taragadi nauna yengbiri ba taragadi ai channel se like to biba kawbiramuno share to biba kawbiramuno amasong subscribe to biba kawbiramuno haina ina mayam pham da am ninsing jaramre adu viewers sing asi aina haji dori ba ko ye Kark Rashi gi miyoi sing si makoi behavior makoi character makoi emotional imbalance makoi love life etc ai kya aina haijarakani mayam phamda adana mayam video se loi phuk yengbiu haidana ai mai legi request tawjari adu matam se laudabida ai gi video content se ai hauna ba tawjarage na mayam phamda ina haijari ahan ba point ta haiba koi Kark Rashi gi music gi ai ahan ba point mi thamjai ko hamda koina study tawduise kogi magi symbol sini ko mayam na hypet ubiramoni akogi Kark Rashi gi symbol se ko white khu oina mayam loi ubiramoni ko aduna akoina khangdoi se koi white khu sini ko koina ngasi study tawdoi se ahan mada ko white khu se mayam na sum ubiramoni adubu mayam na de akogi jam deeply oina kanagum de ko study tawrom ko white khu si matang do white khu se yam thina kogi magi mathakta pot alumba matham taraga su mark se akogi sum leptana kogi chatpa haibtare ko adugumba koi responsible adugumba pubongamba adugumba koi keno mani haibtare ko pressure mani haibtare mark se aduna haiba koigi Kark Rashi miyoi sing si ko makoi sisu hadi makoi se amna responsibility nature chenba adugumba miyoi sing oigali ko haibadi makoi family gi matang do oiba taraga su makoi parents na family matang do oiba taraga su makoi se akoi jam jum se yum puba adugumba miyoi sing se akoi oigalle haiba Kark Rashi miyoi sing se aduga kogi aduna nantana kogi makoi se makoi maru mapang tinaba khangde natraga kogi imung manung da khangde ko any kind of da kogi namna koi responsibility da puraga chachaba kogi adugumba mi se oigalle aduna haina bam lei akogi Kark Rashi gi miyoi sing se makoi se phana lapna makoi mayum da leiba taraga su ko haibadi makoi na atopa lamam da leiba taraga su makoi family se adugi matik makoi lap nam koi care togan ba adugo matam makta haidi kogi imung manungi wa hangba khotpa kamai kari tawi kholi adugumba jamna responsibility puba adugum miyoi soi galle aduna hariba kogi waikhu se phana lumna puba taraga su ko mark se kogi sum akogi lepta beni sum chatpane adugumna hariba Kark Rashi miyoi sing si ko phana responsibility puba taraga su phana awaba mon responsibility puba taraga su makoi na chakadaba makoi mang thana chakadaba pot makoi leptana adu sum chatpangamba miyoi su sum oigali ahan point aina thaming ani suba point ta Kark Rashi gi miyoi sing se aina mamang da haijagida makoi se amna care toganba adugo miyoi sing oigali ko makoi mayung mapandagi anywhere mapanda kogi chatpa taraga su natraga leiba taraga su natraga amhomda kogi maru mapanga phamu taraga su ko makoi se kogi environment ama semba haib tare adugi environment hai matamda kogi family environment ama semba ngamba adugumba miyoi sing oyeli ko haibadi mark se koi oja ama oiren hairo natraga official staff ama oiren hairo natraga maru mapang myam tinaba marakta wo hairo ko mark se anywhere mana koi chatpa se ko mang matam bro to koi yum gi dumaina ko koi family gi koi anu hisana leiba adugumba environment am hom do semba haiba tare aduna matang da so koi haiba miyoi singna
ko akhoi moi marak ta khoi Kark Rashi jawba myo sing ji ko Kark Rashi jaw myo si karim kana karim matam da khoi leitaw matam thok khangde natraga lak to matam thok khangde ko makhoi si yamna miss to wa haiba tare haibdi smala ding si nuai ram godam ni ko asmak te asma yaw ma ding si nuai ram godam ni ko haiba pot se ase mayang mamon sum makhoi chen se na kya su jai ko aduna hariba akhoi Kark Rashi myo sing che emtan te makhoi se yamna caring mi se care to wa haiba adugo myo sing oi ni ko mi na matam ro ta makhoi se yaw da matam de amna miss to ba haiba tare ko aduni haji hariba Kark Rashi makhoi gi gun haiba tare makhoi gi akhoi mi sing che kon bangam ba mi sing che khoi haidi nu entertain to ngam ba adugo myo sing oi gal makhoi se ahum subo point ta akhoi gi waikhu da mo kuma example picture ge ko haiba khoi Kark Rashi mai symbol waikhu si ko waikhu si sum ying biu mem ai khoi gi kangphan da su makhoi se leiba ngam ko haibadi panthak da su makhoi leiba ngam me adugo makhoi ising da su makhoi leiba ngam me haidi mafam ani makta go makhoi se khoi uncomfortable hai pot se leite mafam ani makta makhoi se ising da su natraga kangphan da su haidi khoi leirai da su natraga khoi gi leipan mathak da su ko makhoi sum comfortable na sum leiba ngamba adugumba kaino mani ko makhoi se jiba mani ko adugumna haiba khoi gi Kark Rashi myo sing chi ko makhoi se phana khoi gi nuai ba matam do isunu natraga phana nuai ram dage phana awaba khoi mayong na san ko makhoi se adjust tawraga khoi chatpa ngamba adjust tawraga leiba ngamba adugumba myo sing oi galle haibadi makhoi se khoi mi kaigum khoi gi mo sa lawdaba haiba tare haibadi mana phana worst situation oi ba taraga su ko haidi makhoi wa khanje handaba haiba tare ko ai lepkani ai ngamani ai tawgani haiba ko adugumba sum face to ba haiba tare ko pot se khoi thengnaba adugumba ngamba myoi gali kaina da makhoi se experience asina makhoi se experience su kya legan ba adugum mi so galle haiba ko ji Kark Rashi myo sing se mari subo point so ai waikhu dang kamo example picture ge ko mayam na ubiram ngoni waikhu se makhong yam pale makhong macam yam pale ko adu ka makhong achawani kha maru makhong achawani kha jawi ko sigi makhong ani achawani se machine ani loina mangna lila sanari pot mak se mana puram ma khoi hol to lo myam se ko ponam pha bhangde puram chappa khangde ko adu mana hek chappa matam de ko mak pak thadok tabani ko mapang thadok tabani mi hingche phana pikpa waikhu isunu mi anda chappa matam de mi je law di khang lawra khang mane duna haiba aikhoi gi Kark Rashi myo sing chi ko makhoina thabak ama tawge hena khanba khangde ko do makhoin hek thabam paiba pot se ko mase makhoi lema thagande phana makhoi se akhoi gi nungthang phana tumdaba taraga su ko haidi chak phana khoi matam naina chak cha da ba taraga su ko makhoi gi thabak to loidre bok to ko makhoi ai lemna tharoi ai thabak se loisalaga di to kani ko haiba ko adum myo so igalle number 5 subo point de akhoi gi quality of commitment haiba tare ko haiba Kark Rashi myo sing se makhoi se akhoi gi commitment ama to matam da haiba tare ko porama haidi commitment haidi dil ama to no matam thabak ki dil am ga leidina ko porama adu to no matam da makhoi se hekta yangna akhoi gi decision je logon mi oide it may be haidi business obi yai natraga job to obi jai natraga akhoi gi nungshina ba adugumba akhoi love ki akhoi kano da so lambi da so love ki pat da so ko makhoi se hekta akhoi gi mi am da hekta akhoi makhoi commitment je hekta jama shalong te tong te ko haidi yare asa yare da mi am na hekta haibun da haidi ilai ba pot se hekta eta lai thok ta ba haiba tare ko adu dona kai tawi hai matam da makhoi se haidi mi amaga khoi kena to matam da so haidi mi purong tiloi tinramani ko tinani chaminani khorminani ko panamak tiloi tawani aduga hek thabaki matang yorok matam da pocha serious am oi matam da makhoi decision se sada hekta logon da bai batare decision je logo da makhoi je khajitang kuina changi kai gina ham da makhoi mi se hana phajana khangdokpa natraga thabak se hana phajana khangdo matung da ko adugi matung da makhoi se decision logo mi oi galle yengo akhoi gi kai ha tare makhoi se nungsina bada hairo ne ko ekta propose hekla salau toraga ekta panga ya da bai da ko adugumba myoising organ ba haiba tare kai in haina da makhoi gi life ta ko makhoi se experience jamna akhoi gi adugumba phangan ba adugum mi so galle number 6 subo point ta haiba akhoi gi
Kark Rashi gi miyoi sing se makoi se thana ko mun na makoi se rule toy ko aduna makoi se khoi tha gi khoi nature se makoi de loina chen ba hai ba tare ko yengu makoi se jamna khoi makoi nature jamna emotion oi ko they are very they are having a very emotional nature hai ba de ko o khoi hai tare adudana makoi gi mood se haidi swing se jam toy no ugen ba hai tare ko mood swing hai tare ko wakhan je ngale gam le ramba na tra ko de hajingna ankumo wakhanam leiba ko adugum na haidi makoi gi mood se matamra mukasum change hoina leiba hai tare haibadi makoi se khoi gi dual nature hai gadra ko khoi gi nature ani chen ba hai tare ko khoi moi mo mo to moi lamchat che ko cham cham na har mutam da khoi gi hajik yaramba na tra ngale gang ko mo yada ba ko suppose example mai cham cham nai pijar ke mayam khang na ba Purma khoi horen nungthin khangyen numidang wam dai khangde khoi ji koibam chatori na traga khoi program am chatori ha mase mase ayuk sigadi sum yaramani ko hoi kan chatna chatlaga loina khotla loina haidana adu nungthin je ge roktum da magi muchek sum khajitang sadu salom kari kana doino haiba adugumba muche sudden yang ko change tawraga haidi hai horen nungthin da natra numidang dai chatori planning je ta akoi cancel taw thukpagumba haidi mukoda wakhanda khoi tangdu leita da haiba tare ko khoi balance hoiraga akoi decision ama sekta lowba ngamdaba adumba kya kya soina sum u phangjei ko adudana haiba khoi gi asigi tha gi mun gi nature se mayam na kari khangning ma taraga de ai gi mamang gi video khoi gi number ani suba gi video do akhoi adu amta yengbiu ko ado sum mayam haibet adu gi su haibet sum khangmang ngani haidana ko ai mayam phamda asim jo ai panjaram ge number 3 suba point ta Kark Rashi gi miyoi sing se makoi se khara overthinker ogali ko haidi makoi se overthinking haiba tare wakhan jamna henjan na khanjan ba adum miyoi sing oigalle haibadi wakhan makoi wakhan se haidi amukta ko amukta akhoi gi wakhan se family gi wakhan ju khanba marung pang wakhan ju khanba adoidi magi thabak gi wakhan ju khanba ko adai magi nushina bagi wakhan ju khanba asigumba potsing je ko makoi se sum khara sum tawgalle ko adudana sum akoina sum aina sum ai experience aina khangmum lei haidi makoi se khoi tumma jangmadu ko khoi tumba gi ndangi tumma jangmadu khoi midu sallaga khoi wakhan jum khanna lei mo gi brain sum active oiraga lei bado adu myo se ga le na matang da hari ba Kark Rashi myo sing se makoi se masana khanje is kaino ai bu tumba yadre to risibo ai bu insomnia ka haibdo adu oirabane ka haiba adugumba khoi wakhan non sum chin adugi insomnia problem chi leira mare kana adu ju khan mada go mo ju pung ani hum tumna ba haiba tare ko aduna makoi se kari hai tare makoi gi overthinking se ko haidi makoi jam matam ta sum khan na leiba adu myo ju sum aina kya kya aina sum phangje number 9 suba point ta hai ba khoi Kark Rashi myo sing se aina hajik ta mamang da panjagi do makoi se jamna khoi matam ta makoi je wakhan khalle ade makoi gi brain se haidi jamna active oiba brain haiba tare ko adudana makoi se makoi kok su brain su jamna phaba mi su moi galle haiba Kark Rashi myo sing se aduna kari hai tare makoi se mi amana ko sum makoi gatang sum noking ba haiba tare ko mi amna magi mamang da khoi gi sajalla khojallaga machin ga thina ngang ma je ko makoi ji amna khangan ba mi oi galle ko masi mi ji machin thiri ra masi aingon machin chin thi ba ngang ri ra masi aingon da akoi oi da pata wa ngang ri ra kholi hai potcha masi jamna khangan ba mi oi soi galle haji Kark Rashi mi oi sing se aduga Kark Rashi gi khoi gi jamna makoi da gun na ma lei ko makoi phata ba tongde ko makoi mingon da aran ba ngang de ko adubu mi se nga sage makwa aina wana care to we have the ko mi se care to buni ne mi se kamaine entertain to ni have potcha makhoi da wari se kai ngoma khoi gi keno ma leite ba taraga su ko wari se icham chama wari potcha makoi phajana khoi gi decoration to raga ko mi se entertain to na ba mi se nokning na ba mi se nungai na bai damak to ko magi wari se tarami nungai na bai damak to ko masi jam phajana khoi gi decoration to raga design to raga mi mathamoi pelan na ba ngang ba adugi gunje khoi gi hai ba Kark Rashi myo sing se sum yawe number 8 suba point ta hai ba khoi gi akhoi mokhoi number 8 suba point cha khoi gi love life ko khoi love life ki matang da ai hai petang sum panjara ke khoi Kark Rashi myo sing ge
Yengo akhoi Hindu gi ishor haiba tare akhoi Prabhu Shri Ram ko Prabhu Shri Ram se mark se akhoi Kark Rashi da po ini ko adu dana akhoi Prabhu Shri Ram gi magi akhoi wari se mayam loina sum khangmani ko aina haida su ko hadi magi love life se kya kanna so akhoi fade ko habdi akhoi Raban matang na khangde ko Raban na sita adu to bu khotpa ado ma se yam sang na khoi love life se kya problem oi ke ko aduna hai ba khoi Kark Rashi gi myoi sing si su makhoi love life se kya kanna haidi phagande ko habdi makhoi se adu gi matai mathoi phai ado makhoi se jamna khoi emotional adugumba deep emotional adugumba nature ma sum chen mi sum oi gal oi bani ko haidi makhoi se khoi breakup jamna khoi nungsinari matan se ko sum breakup se sum oi ba ha tare breakup se khoi icham chamba tokho si nangai kainer se haiba adugumba ta ko jamna deeply khoi breakup oi ba ko emotional deeply breakup oi ba adugumba pot se aina kya sum ai experience sum thenga je habdi mi na makhoi se matang da khoi Hindi da highlight ka asmang na engona thoka piram me ka haiba ko hadi mirai ram ba ko hadi ma hadi mi je siner maga khoi langthokpirak piram ba adum ba adadi shen gi matang to oi ba tar ga so khoi mi na ka khoi paisa se matpi ba gum ba ko hadi mana jam thajana piru ba ade mi na di maunda adana paisa hat pa gum ba asigum ba kya se khoi Kark Rashi music sum asi face to gole khoi love life se sum khra ma khoi gi problem sum khra oigan ba haiba tare ado tasing na di hari ba Kark Rashi music se ma khoi se khoi gi nungsina ba gi khoi love ki feelings se adu gi mate deeply jamna deeply oina ko nung manung yauna khoi feelings leiba adu ma mi oigal le number 10 subo point ta Kark Rashi gi music se ma khoi se khoi khra stable oigan de ko khra unstable oi ba haiba tare ko some example da har da khoi job ta khangde makhoi career da khangde ko makhoi se khasum stable oi ba sum khar watle aduga makhoi gi khwaidagi makhoi life da khwaidagi makhoi gi nungai ba numit har ga ko makhoi life da makhoi thabak am da khoi poram khakta stable oi ba har ba tare khoi love life da oi ba tar sum wang dai ha jigi do stable oi ba ko fix oi ba ko mado makhoi khwaidi nungai bani khoi thabak to oi ba tar ga su makhoi na fix oi na sugi poto mado makhoi punchi da khwaidi nungai ba numit amani hai na ko ai number 10 so point ai thamjaram number 13 suba point ta ko hai ba khoi gi Kark Rashi gi myoi sing na ko mayam na khang da bam le ko mayam su khangbiu hai ba tare ko Kark Rashi myoi sing ga Kark Rashi myoi sing na khwaidi pamjabadi makhoi bu thagat pa wahi ko thagat pa wahi phongdok pa icham cham na ha good morning ka ha ba ko makhoi ma thamo yam nungai jabni sar ka aina khoi ko ga madam ka aina respect toroga khoi ko jam discipline ina respect ka tobi ba se makhoi khwai dagi pamjaba kaino adum ba kaino mani ase mayam su khang makhoi ka secret oi jaba ha ba tare ko makhoi pamjaba se aina mayam nu sum aina haidok sabani aduni hari ba khoi Kark Rashi gi myoi sing se mayam thagat piu matang da su makhoi bu makhoi gi khoi lai ba makhoi feelings to mayam sum khangbi wai da ko number 13 suba point ai thamjaram gi hojik number 23 suba point ta asi ai advice hai ba tare ko si point se be advice ti Kark Rashi myoi sing ai na ha ga dawai bu na khoi gi enu mang da hai jab do overthinking ko overthinking to biganu na khoi na khan ga dawa ama ani dagi he na khanjan binu ahen ba khan ba hai bisdi ko na isa tani wara ga tok toise ko thabak ta pangthok pangam ba poto madu ta khanbiu aina haidi haina ba meam ri duni namna henjan khan ba hai bisi ko haksang su khoi chathok pani param ko haksang gi kaino hai ba tare ko ko khu sa ba haksang su sa ba hai ba ko aduna overthinking to biganu nangi limit ta leiba nangna tawada mangam wada do adu tang khallaga khanbiu hai da ko asima hi panjaram ge ani su buda khoi gi problem macha da ko khoi yamna ga du ko no khoi kok thada binu ko problem hai je macha se experience oi haidi na khoi life te experience ne khallo ado problem se achoba problem do adu du problem am khatang dani haina khallaga ubio khongthang godingi amina du hai ka imu na lotion na khochan na adu problem there is not a problem adu nang daily life te so tawda ba chat ka da bo ni ko asimi puna ma loi thengai poni adu puna ma ko na khanjan ma ta ga di nang kamaina mang tha na chat ngong nang kang kamaina mang tha na thabak to ngong ni adu na problem ma sa khan bi nu
problem haibasidi achawdo amkhaktangdo adu ta khanbiu haidana ko adu problem adu tani aina ani suba advice tani pijaningi se ahum suba advice tana yari makhai di na khoigi wakhando imbalance oibani na khoigi mood to swing se sumkha toina oigan manina kwaidai phabadi na khoi meditation tawbiu meditation je aina sim yeng matam ko haidi meditation to busam wale mi se ko leibu leitabra kaina di khanjale matang matang da amani degi hena ko 100% 2% dagi 1% dagi hen leitabra kain khanjale adana meditation je hakchang da adu mati kana bani ko adana mi sing chin haji ai wakhan men ta de karam manung siraga nuai ni nung de hekta siraga hekta ya ponte puna makse ko aina hairam gada bai myam pham da ko aduna khwaidagi hakchang da khwaidi maru oibase ko meditation je asi sena loina control to bungam doi mi pot am da concentrate to bo ngamak to mi puna mak asi pot se wakhan phadaba ngamak to mi adana meditation to bo kaupino haidana ahum su bai advice ta ai pijaram ge myam pham da hojik hairiba koi Kark Rashi myoi singi makoigi sum akoigi khangdaba ai amani gatang ai hajarake ahamda makoigi lucky color ko lucky color se silver ga white kane aduga makoigi lucky metal hairoga dekoi silver ko aduga makoigi lucky stone se pearl amasung moonstone ko mase makoi lucky stone ne aduga makoi lucky number de 2 ga 5 ka se makoi lucky number ne aduga makoigi element na akogi water ni haiba tare ko akogi ising se makogi element de na simai thamjaramge aduga hajik makoiga akogi khara chanaba khara akogi tinaba yaba ko koi chanaba amaso akogi chana daba singse ai haipetang panjarake ahamda makoi khara loina ba yagada ba khara akogi chamina ba ko nuaigada ba kaino singse koi rashi se ahamda akogi masagi no koi Kark Rashi haiba tare ko Kark Rashi se sum chanai aduga ani shubuda aikogi Vrishchik Rashi haiba tare ko Vrishchik Rashi se san Scorpio se mukoi chanai adoi mari shubuda aikogi Min Rashi haiba tare ko Min Rashi se mukoi chanai aduga kano da aikogi sorry mari shubuda aikogi Capricorn haiba tare ko Makar Rashi haiba tare Makar Rashi se mukoi sum chanai aduga makoi ga khara aikogi loina ga daba loina ga khara nuai ta ba देखो ये जेमिना है को अखोई मिथुन राशि से मखोई खरा लोइना बद खरम खर नोआइते अदुगा एरिस को अखोई मेष राशि से मखोईगा सुम अखोई खरा बेना तो बद खरा वाट पा है बतारे को अदुगा अहुम सुबुदा अखोई सेगिटेरियस है बतारे को सेगिटेरियस है अखोई धनु से मखोईगा सुम अखोई लोइना बद खरा अखोई मैचिंग of सुम वाट पा अदुगुम राशि है बतारे मखो हाजि की अखोई Kark Rashi म्योसिंगा aduna viewers sing ngasi di aina haijari base ai sang na budi haining mani sang haraga mayam taning oi dra haina adu gidamak aina sum aina haijada bani adu aina viewers sing da haijaga da bai bukari umba isagi pot sing gi sum kan to butaraga di ai mamang video su haiji yengba kaubi ganu karimba mamut tana khangba taraga di haidi isana poiba date khangde natraga isana kogi poiba kogi nimit khangde ko date aina sem himyam da ko sum happy sum ko mayam se akogi kan torga punna ko ai mayam dum tamina matam da isagi kari asoibano isa se kari tawgadabano haiba poto masigi haibet khangmangangani haidana ina mayam pam da simu soi panjaram ge aduna viewers sing ngasigi di matang asi da I loisanaba tawjarage da adu yari makhai di aigi video content se mayam haidi kari manungai bi taraga di comment section da thambiramu mayam gi mod sing do aduga ai mathangi episode ta ai rashi amga I pura laksage haidana mayam pam da simu ninjaramge yari makhai di mayam share to view aigi kano se video se amasung aigi channel si su mayam puna makso khogi gan share to view haina masim so ro da hajaramge ado matang asida di ngasi damak di ai mayam pam da I losan jarage na ina haijari thank you